lekai memang sih dah koi lau nara ka fajar bro. Hai, nangke kang, ha, nangke kang ke, masih, aku itu nongki wari ni, masih nangke omam nongkro, mau hikai wangang bikoi terus na, yang jauh solo. Dah, akan tahu ini ya? Oh, tole. Nangat tuloy mo ko. Ngagdangay ko ba daw? Amuk lang kalina mo. Ina nangi sida laise. Fattaba thabak tawbagi ngak lakpu sunate. Nangi nanakta laaga handakse wakal su nungai bagum. Mafam khangdaba nungai ba masu phawe. Ado pharene sel dobudi horen sojana pidole. Aina fattaba thabak tawdrasu nanga sumaina wari sanabagi pibani na khalo. Ado nang si kanano kadai dagino siguma lambi sida kamaina changai no. Aduga mafam sida na mataw karam leirami. Nangi wari na kaino. Ingon su khara lirga khangalo. Aigi punsi wari se ngasi phawbada kanamta da liraktri. Adubu ngasidi nangi nafamda lidu da khanghallage. Dokter cenang tau siapa? Ima, kana lagi? Aku masih kaya dokter. Si, mit bang Ima. Mati ang tabang Ima. Suara sang nohon Ima. Si Ima, mit bang Ima. Ima iraba. Ima. Ay, sana pise. Mawit lagi mapita halakan ako. Ngasidi. Ay, sana pise. Nanginapam na sinaraman ko. Ima. Ima. Siguro siya Ima. Nandiyan kibayaro Ima. Ay, buka natin sinaraman ko. Ako na Ima. Nangi wari siya. Si Tavada. Ay, iso hograba punsi wari mayam nagsigi. Wari do, makhalaidrabo. Loidri. Adom daw. Mathong hugba wari nateda. Liro ba tage ba? Numitudagi ay magi mayumda chatpa tage. Sidi ay namun ay surprise oiga po na mutke. Kay po na da. Nang na sida ihan-han na laki ba naman ito? Ihang-hang na laki ba ni? Ado da bigay ka na tamlak ba ni? Matang ita sada ba? Nga sidi pira kita ba? Kay po no. Sasat putoro ba? Putoro ke. Aya. Lik ni.
ꯌꯥꯝ ꯐꯖꯩꯌꯦꯗ ꯁꯅꯥ ꯁꯥꯕꯒ ꯌꯥꯝ ꯍꯩꯀꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯊꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯍꯩꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯕꯛꯇꯤ ꯍꯩꯈ꯭ꯔꯕ ꯗꯥ ꯅꯪꯅ ꯄꯥꯝꯖꯅ ꯁꯥꯕꯤꯔꯛꯄ ꯂꯤꯛꯁꯦ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯖꯟꯕꯤꯔꯣ ꯁꯤꯕꯤꯔꯛꯀꯦ ꯀꯗꯥꯏ 시절락부시디 ನಂಗಿನ ಸಕ್ಸೆ ತೋಹಾನ್ಬ ಅಪ್ಪ ನಗುನ ಮುಥೋಲೆ ꯑꯁꯦꯡꯕꯩ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯑꯗꯨꯗ ꯅꯪꯁꯦ ꯃꯤ ꯁꯨꯝꯕꯗꯤ ꯌꯥꯝ ꯍꯩꯖꯥꯅꯤ ꯇꯧꯔꯝꯃꯅꯤ ꯇꯨ ꯑꯩꯕꯨ ꯍꯦꯛꯇ ꯁꯨꯝꯕꯤ ꯅꯨꯄꯤ ꯊꯤ ꯈꯪꯉꯛꯑꯁꯨꯅꯦ ꯍꯦꯛꯇ ꯅꯨꯡꯁꯤꯍꯟꯕ ꯉꯝꯃꯤ ꯅꯪꯁꯦ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃꯗꯤ ꯆꯦꯟꯕꯖꯥꯅꯤ ꯗꯥ ꯑꯗ ꯊꯧꯔꯣꯏꯃꯦ ꯊꯣꯂꯦ ꯊꯣꯂꯦ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯁ ꯉꯥꯛꯇ ꯉꯥꯏꯈꯣꯕꯗ ꯑꯁ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯩꯔꯝꯃꯨ ꯑꯁꯤ ꯀꯣꯝꯄꯥꯛ ꯃꯥꯟꯕꯤꯁꯦ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯅꯨꯡꯁꯤꯗꯕꯅ ꯊꯔꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯃꯅꯥꯛꯁꯤꯗꯅꯦ ꯆꯨꯔꯨ ꯆꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩꯅꯦꯕ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯑꯁ ꯅꯪ ꯁꯤꯗꯤꯕꯣ ꯆꯠꯅꯕꯤꯁꯦ ꯃꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯆꯨꯔꯨ ꯆꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩꯔꯗꯕꯅꯦꯕ ꯅꯁꯛꯇꯨꯒꯅꯦ ꯅꯪ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯗꯕꯅ ꯍꯥꯏꯕ ꯂꯧꯔꯝꯗꯥꯏꯗꯅꯒꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯅꯤꯒ ꯂꯣꯟꯁꯜꯂꯗꯅ ꯑꯩ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯒꯁꯦ ꯄꯤꯔꯤ 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 ꯁꯥꯎꯅꯤꯡꯉꯦꯕ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯃꯤ ꯍꯥꯅꯤꯡꯉꯤꯀꯣ ꯑꯁ ꯊꯔꯣ ꯑꯝꯇ ꯉꯥꯏꯈꯣ ꯅꯅꯥꯎꯄꯤꯁꯦ ꯇꯥꯔ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯑꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯖꯔꯕꯤꯅꯦ ꯅꯪꯁꯨ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯣ ꯍꯥ ꯅꯪ ꯑꯩꯒꯤꯗꯤ ꯀꯔꯤ ꯈꯪꯒꯦ ꯅꯪ ꯁꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯆꯞ ꯃꯥꯟꯅꯩꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯐꯤ ꯂꯩꯌꯣ ꯍꯥꯏ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯂꯩ ꯁꯅꯥ ꯁꯥꯎ ꯍꯥꯏ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯁꯥꯃꯤꯟꯅꯔꯤ ꯅꯠꯇꯦ ꯁꯤꯗ ꯀꯔꯤ ꯋꯥꯜꯍꯟꯒꯦꯕ ꯑꯩꯅ ꯑꯁ ꯄꯨꯂꯞ ꯁꯥꯏ ꯀꯥꯅ ꯀꯥꯏꯗ ꯁꯥꯔꯤꯕ ꯊꯔꯣ ꯍꯥ ꯀꯥꯏꯗ ꯁꯥꯒꯦꯕ ꯅꯠꯇꯤꯒ ꯀꯩꯅꯣ ꯊꯤꯖꯟꯅꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯅꯨꯄꯤꯁꯤꯒꯤ ꯃꯅꯤꯡꯗꯅꯦ ꯆꯨꯔꯨ ꯆꯨꯔꯨ ꯅꯩꯁꯜꯂ ꯂꯩꯔꯗꯅ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯅꯩꯗꯤꯕꯤ ꯊꯔꯣ ꯅꯪꯅ ꯃꯥꯒꯤ ꯃꯅꯤꯡ ꯂꯩꯁꯟꯅꯔꯤꯗꯣ ꯅꯪ ꯃꯉꯣꯟꯗ ꯀꯔꯤ ꯄꯤ ꯑꯁ ꯍꯥ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯌꯣꯕ ꯊꯔꯣ ꯑꯩ ꯀꯩꯁꯨ ꯄꯤꯗꯦ ꯋꯥꯅꯤ ꯅꯪꯅ ꯈꯪꯀꯟꯕꯁꯤꯅ ꯑꯣꯏꯕ ꯁꯦ ꯐꯖꯅ ꯍꯥꯏꯅꯁꯤ ꯂꯥꯛꯑꯣꯕ ꯑꯉꯥꯡ ꯇꯥꯅꯦꯕ ꯂꯥꯛꯑꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣꯕ ꯑꯁ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯗ ꯏꯊꯟꯕꯅ ꯃꯔꯣꯝ ꯑꯃ ꯍꯩꯔꯤꯕ ꯅꯪꯅ ꯏꯅꯥꯎꯒꯤꯅ ꯂꯤꯛꯁꯨ ꯁꯥꯏ ꯁꯅꯥꯁꯨ ꯁꯥꯏ ꯑꯩꯒꯤꯁꯨ ꯈꯔ ꯁꯥꯁꯤꯕ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯈꯔ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅꯦ ꯁꯅꯥ ꯂꯤꯛ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯕ꯭ꯔꯕ ꯑꯗ ꯅꯣꯡꯃꯗꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯅꯦ ꯂꯥꯁꯇꯅꯦ ꯀꯣꯛꯀꯥꯁꯦ ꯂꯣꯏ ꯆꯥꯛꯈꯠꯂꯛꯇꯣꯔꯤ ꯃꯈꯥ ꯇꯥꯅꯅꯦ ꯅꯕꯥꯅꯤ ꯂꯥꯎꯅꯕꯁꯨ ꯌꯥꯔꯣꯏ ꯁꯅꯥ ꯂꯤꯛꯀꯣꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯁꯨ ꯌꯥꯔꯣꯏ ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯤꯗꯅ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯩ ꯅꯪ ꯋꯥꯈꯜ ꯇꯧꯀꯣ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯑꯩꯅ ꯍꯥꯏꯔꯣꯗꯤ ꯑꯇꯩ ꯍꯥꯏꯔꯣꯗꯤ ꯑꯃꯗꯨꯅ ꯍꯥꯏꯔꯕ ꯉꯥꯏꯈꯣ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯃꯤ ꯁꯤ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯒ ꯑꯝꯇ ꯉꯥꯏꯈꯣ ꯋꯥꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯁ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯊꯝꯕꯥꯜ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯕꯥꯅꯤꯁꯦ ꯍꯨꯏꯒ ꯍꯧꯗꯣꯛꯀꯗꯧ ꯃꯉꯥꯏ ꯎꯅꯕ ꯁꯣꯏ ꯌꯥꯗꯦꯕ ꯄꯀꯠ ꯀꯅꯩ ꯑꯩ ꯅꯪꯁꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯉꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡ ꯃꯇꯨꯡꯗꯅꯦ ꯅꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯕ ꯌꯥꯔꯣꯏ
ꯑꯩ ꯇꯥꯃꯣꯆꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦꯕ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯖꯠꯁꯨ ꯈꯤꯇꯪ ꯌꯦꯡꯕ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯌꯥꯗ꯭ꯔꯗꯤꯕ ꯅꯕꯥꯅꯤꯃꯛ ꯑꯩꯅ ꯐꯨꯒꯠꯂꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯗꯥ ꯌꯥꯔꯤꯕꯁꯦ ꯁꯥꯎꯔꯅꯣꯕ ꯁꯦ ꯌꯥꯔꯦ ꯊꯥꯗꯣꯛꯁꯦ ꯍꯥꯏꯔꯨꯔꯒꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯦꯊꯔꯛꯀꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯇꯨꯡꯗꯅꯦ ꯅꯕꯥꯅꯤ ꯍꯦꯛ ꯈꯟꯅꯔꯕ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗꯅꯦ ꯑꯃꯗꯤ ꯅꯄꯥꯝꯃꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩ ꯅꯕꯥꯅꯤꯅꯦ ꯏꯁꯧ ꯂꯥꯡꯖꯟꯅ ꯂꯩꯍꯧꯔꯣ ꯅꯕꯥꯅꯤꯒꯤ ꯗꯥ, ꯃꯇꯨꯡ ꯏꯁꯧꯅꯦ ꯉꯥꯏꯈꯨꯋꯣ. ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏ ꯀꯧꯔꯣ ꯅꯨꯡꯉꯥꯏꯔꯦ ꯀꯨꯝꯍꯩ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤ ꯃꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯌꯦ ꯀꯥꯅ ꯎꯔꯣꯛ ꯈꯣꯡꯁꯥꯡꯕꯤ ꯃꯥꯟꯕꯤ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯀꯣꯝꯄꯥꯛ ꯑꯀꯣꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯂꯦꯝꯗꯤꯌꯦ ꯂꯦꯝꯕꯤꯁꯤꯅ ꯅꯣꯏꯒꯤꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯦꯕ ꯑꯗꯨꯕꯨꯔ ꯊꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯐꯈ꯭ꯔꯄꯣꯠꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯤꯕ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯩ ꯂꯥꯡꯈꯣꯡꯗ ꯆꯣꯡꯊꯩ ꯄꯣꯠ ꯂꯩꯕ ꯆꯠꯂꯤ ꯀꯣꯟꯁꯨ ꯐꯦꯡꯕꯤꯔꯤꯕ ꯐꯤꯁꯨ ꯁꯨꯕꯤꯔꯤꯕ ꯆꯥꯛꯁꯨ ꯊꯣꯡꯕꯤꯔꯤꯕ ꯅꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯦꯝꯕꯤꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯅ ꯂꯨꯅ ꯇꯧꯅꯤ ꯑꯩꯕꯨꯅꯅꯦ ꯂꯨꯅ ꯇꯧꯔꯤꯅꯤ ꯈꯪꯗꯦ ꯇꯧꯗꯤꯅꯤ ꯈꯪꯗꯦ ꯑꯣ ꯑꯗꯨꯕꯨꯗꯤꯅꯦ ꯀꯩꯁꯨ ꯁꯥꯎꯔꯨꯅꯨ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯒ ꯑꯍꯟꯒꯁꯦ ꯑꯇꯣꯝꯕꯤꯅ ꯍꯦꯛꯇ ꯂꯨꯅ ꯇꯧꯕꯅꯤ ꯑꯁ ꯑꯗꯨ ꯍꯥꯏꯔꯛꯄꯗꯅꯤꯁꯦ ꯈꯣꯏꯗꯧꯁꯦ ꯄꯤꯔꯤ ꯄꯤꯔꯤ ꯁꯥꯎꯒꯠꯂꯤꯁꯦ ꯀꯩꯅꯣ ꯇꯧꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯔꯣ ꯊꯝꯕꯥꯜ ꯀꯥꯏ ꯂꯩꯒꯦ ꯅꯣꯏꯕꯣ ꯑꯝꯇ ꯀꯥꯈꯠꯂꯣ ꯑꯁ ꯑꯩꯕꯨꯁꯨ ꯊꯝꯃꯝꯕꯅꯦꯕ ꯁꯤ ꯂꯩꯇꯦꯕ ꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯇꯥꯡ ꯆꯥꯕꯗꯅꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯣꯏꯗ꯭ꯔꯕꯅꯦ ꯂꯩꯇꯦꯕ ꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅ ꯄꯨꯒꯠꯇꯣꯏꯕ ꯃꯁꯤꯒꯤ ꯅꯨꯄꯤꯅꯤꯁꯦ ꯂꯧꯔꯨꯕꯗꯒꯤꯅꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯂꯣꯏ ꯂꯩꯈꯥ ꯇꯥꯗꯣꯔꯤꯕ ꯊꯕꯛ ꯇꯧꯒꯦ ꯈꯪꯗꯦꯕ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯂꯥꯎ ꯀꯥꯈꯠꯂꯣ ꯂꯥꯎꯕ ꯊꯝꯕꯥꯜ ꯀꯅꯥꯅꯣ ꯁꯤꯅ ꯇꯥꯃꯣ ꯑꯣꯏꯔ ꯃꯥꯅꯤ ꯍꯔꯣ ꯀꯥꯏ ꯂꯩꯒꯦ ꯅꯣꯏꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯃꯣ ꯑꯩ ꯎꯄꯨꯗꯒꯤ ꯂꯥꯛ 3 ꯊꯝꯕꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯂꯧꯈ꯭ꯔꯒꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯄꯥꯏꯕ꯭ꯔꯥ ꯅꯪ ꯄꯥꯏꯕ꯭ꯔꯣ ꯇꯥꯃꯣ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯏꯃꯥ ꯈꯪꯗꯦ ꯀꯥꯏꯅ ꯑꯩꯅ ꯅꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯒ ꯁꯦꯜꯒꯗ ꯆꯣꯞꯀꯅꯣ ꯍꯥꯏꯗꯅ ꯃꯥꯗꯤ ꯂꯧꯔꯨꯕꯗꯒꯤꯅꯦ ꯑꯩꯒꯤ ꯏꯖꯠꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯗꯣꯔꯦ ꯅꯅꯥꯎ ꯀꯥꯏ ꯆꯠꯀꯦ ꯃꯈꯥꯗ ꯂꯩꯕꯅꯦ ꯊꯝꯕꯥꯜ ꯇꯥꯔꯦ ꯗꯥ ꯂꯥꯛꯑꯦ ꯂꯥꯎ ꯀꯥꯈꯠꯂꯣ ꯂꯥꯎ ꯁꯔꯣ ꯗꯥ ꯀꯩꯗꯧꯔꯒꯦ ꯑꯗꯥꯝ ꯐꯤꯡꯅ ꯀꯩꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯩꯒꯤ ꯎꯄꯨꯗ ꯂꯨꯄꯥ ꯂꯥꯛ 3 ꯊꯝꯕꯗꯨ ꯀꯅꯥ ꯂꯧꯒꯦ ꯀꯅꯥ ꯂꯧꯒꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯀꯥꯏꯅ ꯁꯣꯗꯣ ꯏꯆꯦꯅ ꯍꯦꯛ ꯄꯥꯏꯕꯅꯤ ꯀꯔꯤ ꯑꯩꯅ ꯄꯥꯏ ꯀꯥꯅ ꯅꯪꯁꯨ ꯍꯥꯡꯉꯤꯗꯨꯗꯤ ꯅꯪꯁꯨ ꯍꯥꯡꯉꯤꯗꯨꯗꯤ ꯑꯩꯗꯤꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯝꯇ ꯇꯧꯗ꯭ꯔꯤ ꯄꯨꯟꯁꯤꯗꯁꯨ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯁ ꯅꯕꯥꯅꯤ ꯌꯦꯅꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯎꯄꯨꯗ ꯌꯥꯎꯕ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯀꯥꯏ ꯊꯝꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯐꯨꯒꯠꯇꯣꯏꯅꯣꯃꯤ ꯅꯕꯥꯅꯤ ꯑꯩꯅ ꯂꯧꯔꯨꯕꯁꯦ ꯑꯩ ꯀꯣꯛꯀꯥꯁꯦ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯕꯥꯅꯤꯅ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯇ꯭ꯔꯕ ꯅꯕꯥꯅꯤꯅꯦ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯅꯌꯨꯝ ꯊꯤꯟꯗꯣꯏꯅꯤ ꯇꯥꯃꯣ ꯐꯖꯅ ꯍꯥꯏꯅꯧ ꯀꯩꯗꯧꯔꯒꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯒ ꯐꯖꯕ꯭ꯔꯣ ꯅꯪ ꯀꯩ ꯈꯪꯒꯦ ꯅꯪ ꯀꯩ ꯈꯪꯒꯦ ꯃꯁꯦ ꯑꯩꯈꯣꯏ ꯏꯇꯩꯅꯧꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯎꯐꯝ ꯊꯣꯛꯄ꯭ꯔꯣ ꯃꯧ ꯍꯤꯒꯥꯏ ꯋꯥ ꯉꯥꯡꯕꯤꯒꯣꯏ ꯇꯧꯔꯗꯅ ꯆꯠꯂꯣ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯔꯣꯏ ꯊꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯆꯠꯂꯣ ꯑꯉꯥꯡꯅ ꯃꯆꯤꯟꯒ ꯊꯤꯔꯗꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯟꯖꯥꯡꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯍꯨꯔꯥꯜꯂꯛꯇꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯅꯆꯤꯟꯗꯣ ꯊꯤꯔꯛꯀꯅꯨꯅꯦ ꯈꯜꯂꯨꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦ ꯏ ꯀꯥꯔꯛꯇꯅꯅꯦ ꯅꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯂꯒ ꯕꯔ ꯍꯥꯏꯗꯠꯆꯅꯤ ꯏꯁ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯪ ꯉꯁꯤꯗꯤꯅꯦ ꯍꯪꯍꯟꯕ ꯇꯥꯔꯦꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯏꯃꯪꯉꯕ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯅꯨꯡꯗꯣꯏꯗꯣ ꯈꯪꯉꯕ ꯅꯪ ꯃꯊꯣꯡ ꯍꯨꯛꯇꯕ ꯁꯥꯔꯗꯅ
굿 사객 타나라더나 나한테 너희만 가야되네 아 너희만 가야돼 봐 나한테 너희끼리 원하는 게 봐. 수간 누마인 텀이더라 ꯆꯦꯅ ꯇꯧꯕꯅꯦ ꯑꯩꯉꯣꯟꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯃꯉꯣꯟꯗꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ